Hello guys, welcome back to another video. So, matam like 2-3 days gap layra matungda ngasigi video sina amuk mayamna title dagi su khangbiramani February ahead reading tawdoine. February se hawbudi hawre ado February month sida dum kai arakpi kai tholakpi kai energy na drive tawi kai advice lay sigumba singse reading sidagi yengminadoine ado ngasigi reading sisu pile ani khaktang khaidokjage aduga pile ani sidagi isa isa na apama pile amam choose tawbiraga reading se tabiyo ado sigi pile sina sigi matamdagi hawi habagi timestamp tusu ai description box ta hapcharamage aduga general reading oibanina mi khudingmakta resonate tawni habdi leite aduna reading sidagi lawba yaba advising lotion biraga adum hena personal reading tawbiningba singna igi Instagram link to igi description box ta hapcharamage do Instagram link to da changaga DM tawbiro aduga isagi slot booking taraga personal reading lawbi bayani aduga mayamna channel asibu makata na support tawbiyo video asibu like share amadi comment tawbiramo isa-isagi kay haini motsingdo ado matamang handabida. Without further ado, February head reading si hawarse. Let's get into the video. Hello guys, so ngasigi oiba pile ani sida layre sigi card sina pile A sigi card sina pile B sina pile A gi energy card sina pile B gi energy card ni bakwa ado pile A gi oina sigi gray idol figure se layre pile B gi oina si blue idol figure se layjare ado pile ani sida gi isa nang haktang push tawbiraga karamba pile na hena isada attract tawi karamba pile na hena khaning ba phawbagi habdo haktang push taraga khanbiro pile A si khanmana phabra pile B si khanmana phabra habdo khanbiro aduduga pile singdugi matungina reading do kay haini tabiro ko ado hawarse isa-isagi pile do si anisdagi pile A pile B anisdagi choose tawbiro aduduga hanbada koi pile A gi reading se hawarse ko so hanbada pile A ko sigi gray idol figure se choose tawbiba singdo adudugi February month se kari oirakpi habagi reading tawdoine ado koi hanbada pile A gi oina card se pick tawrase The Magician ko The Fool Wheel of Fortune Four of Cups reverse aduga Ten of Wands so sumaina card main card se manga layre ko aduga koi energy card amu pick tawrase Trust the Eagle aduga Anna Grandmother of Jesus ko so energy card ki wording haigadra sisu kitang kay haini like isada kamay haini gyan tabada wat kani ba ko aduna horen ay oina ay tap-tap na dum explain tawzarake amamam to oina ko do koy affirmation card February gidamakta be assertive ko aduga peaceful resolution sumaina affirmation card se ahom pick tawzare compromise energy card se layre ado card sing se pick tawba loirabanina pile A gidamakta February month sida kay layno habado yengminarasi ko okay so pile A gi oina ahanba measure card sing layre ko sida aduduga energy card sing sina energy and affirmation sina nakan card sina oire so pile A khanbiriba actually now sing sina February hariba month sida kari go through torp yabagi habdi February gi face khaidokpagi mahutta general oina February month sida kai orakpa kai tholakpa habadugi maramda oina discussion se tawrse buka first of all February hariba month sida adum anauba beginnings kumba khara lakpa yai habadi maybe relationship anaubagi beginning oiba yai or isada career gi opportunity anauba ma phangdana career gi option anauba ma phangdana aduda changsinbo oiba yai or isana hanadagi start tawgena khallaga laiba thabak ama starting oiba yai ko or isagi laijariba condition jingjidagi habdi lifestyle dabu oiro sugumbadagi anauba changes amada anauba beginning amada go
through tꯧbo oibe adamaina some sort of beginning any sort of beginning ko beginning amadadi go through tawdoreba hawrakpa amadadi go through tawdoreba ko ado kari beginning no habdudi haiba ngamde but ahawba amadadi go through tawgadore aduna sumaina February month sida kainomagi ahawba ama go through tawdore hara kansida isana yarigay careless oidanaba impatient oidanaba advice pi ba maramdi beginning or ahawba haibasimaktabu first impression pi doini ko sida isana careless oiba or impatient oiba gumba tawtaragadi isagi tungda dum impact se lakadoine ba haibadi beginning sida impact laigiba haise tungda su dum impact se laidoine ba ko aduna isana hojiki February haiba month sida adum anauba beginning ama go through tawdore habnina go through tawdore ba beginning sida yarigay careful oinaba patience leinaba ko adagi isagi angamba level da hotna ba beginning do good way da start tawna ba hotna biyo haiba advice se phangine ba ko aduga wheel of fortune ko sigi wheel of fortune haiba card sigi matungina February haiba month se pile A oibiriba chilinaw singidi yamna lucky oiba yamna aduke matik daw yaba month ama oigadori maramdi like 2023 gi February se habidi hojik pudi hawre ko da February sida adum isada kanaba pot sak khara phangba or kanaba miyoi khara ga dum punba loina ba phangba gumba or isada opportunities or options me ama phangba gumba dumaina adagi isana tawzaru ba thabak se oiroidra kaina khanjarambase satlauna daw yabadagi oirakpagumba aduga isase suddenly khangawna surprises kumba afaba good surprises kumba receive tawba ko adagi isana hotna zarubagi afaba mahai dum phangba dumaina daw yaba lucky oiba kharapi bako February hariba mansida ko mathangda the magician hariba card chithole sigi the magician hariba card china mo kai describe tawge hamatamda February hariba manse sisida pal e oibiriba chilinaw singse isagi creativity or isagi passion hai tare ko habdi sana haija singjaba creative oiba mong matawna isagi oiba adum kana ba kaino ma habdi business ama start tawba bu oiro or isagi hobby or passion do kai haini phasna full fledged oina hotna ba bu oiro or isana haija singjaba feel kharada hena focus tawna ba su advice pi ba ko aduga sigi February month sida isaga naknaba miyoi hai tare ko mar mapang no bi family or relatives no bi moina isada emotionally blackmail tawbagumba or manipulate tawna bo hatna ba moigi wa inna bo hatna ba dugumba matang matam khar su yarakani habi isada mangjaga da ba mafamda ko moigi wa ta na ba moigi wa inna ba manipulate tawna bo hatna ba khar yarakani ba aduna nakna loina ba mar mapang or imung manung or relatives kumba se hoi moida chingna ba miting yengo habi nate but isagi apambagi against the wangang agadi aduda compromise tawbase kitang wana thokani ba ko ado compromise ta hodre harga so mu relations da nungaira oidoine ba ko aduna compromise tawba ya ba mafamda di compromise tawraga hoi migi manipulation da migi khadang makha da chatlo habdi natraga su isana isagi safe side amadi yengbiraga mi khuding maksu dum yana yana basu loina biyo habe advice se phangine ba ko so February month sida like daw yaba adagi no beginning ama hawgadaba aduga isagi haija singjaba talent passion or creativity rom da so hena focus pina na ba vision singse pire a aduga daw yangani khotkani February month sida haibagi clear vision na masu card sidagi phangbaga medana ko mathangda advice la eba advice the 4 of cups reverse and 10 of wands ko so sigi card ani sigi matungina February month sida pile a oibiriba chilinaw singse sisigi kari advice laigi hamatamda isa se February sigi mamang sidadi distracted oiruba ko thaba ma taw matamda fully focused oina tawba ngamdaba isaje kai haini distracted oiba tawbam khangdaba adagi jaga amada stuck tawraga leibagumba aduga thaba ma tawrikanda atopa amada hita distract tawrakpagumba thabakumba se mapung phana lotion mangamdaba aduguma mayama go through tawkhreba ko ado February hariba month sidadi isa je ngasagi isagi focus manguba jaga du da focus halakpagumba isaje ngahaki distracted oiraga su isagi wakal je ngahaktangi thaido uraga su isagi tawdaba yadaba ithauda focus tawbiraknaba rebounds tawbiraknaba cardin advice pi ba maramdi life haibaje isagi important oiba thabakta hena prioritization pigadabane ba ko aduduna ngasagi distraction me amdu ngahaki ne chatlu taraga su hojiti isagi men oiba tawda yadaba ithaugumba refocus tawbiro or rebounds tawbiro haiba advice pi yune ba ko aduga 10 of wands hariba card chithole
sigi 10 of Wands hariba card sigi matungina February hariba mansida pile A oibiriba chilinaw singse hoi hauzik hanadagi sudum responsibilities and duties from BI, maybe for career, maybe for jobs, maybe for family ko adum any feel ama da isa se responsibility khar didum hanadagi handle tawraga la ineba ado February mansida isa se ahenba duties and responsibilities khar handle tawrakadabagi mami ui habdi isa gi kokthakta ahenba duties khar impose tawrakpa ahenba responsibility khar impose tawrakadabagi mami ui ba ko aduna isa na chection biyo aduga every duties and responsibilities fulfill tawraga chatna bahna biyo ba haibadi isagi duties and responsibilities sing fulfill tawra matungda isagi reward to lakadoi ne ba ko aduna every duties and responsibilities matang matam chana fulfill tawna na bahna biyo habe advice se phange ba ko mathangda energy card ani thole energy card sida trust the nigel hai ko so sigi trust the nigel hai ba card sina kari describe tawge ha matam 2023 gi February hai ba man sida pal e beri ba chilinaw sing da isagi kay haini unrealistic mind gumba isagi intuition gumba habdi isagi manghada ko natragana isagi kay haini dum ngaktanga wakal se out of the blue mayam wari shanari kan oraga su isada wakal je khanghaudabida suddenly wakal ama strike tawrpugum isagi nungdagi tholakpa wakhalon natragana ngahak mangikanda ga tholakpa wakhalon or tummikanda mangumba sigumbadagi advice kumba mayama phangbi yai haiba ko February mansida aduna pay more attention to your dreams adagi isana isagi wakhalon bu thajabiyo isana isada confidence lebiyo trust tobiyo haiba advice se card tagi phangiba ko aduduga another grandmother of Jesus ko seeding the light laying foundations and divine plan haiba so sigi card chi matung 2023 se no beginning oigadore and then daw yai khole du ma myam pi targa su isana planning tawdi lepi ga no ba habdi thaba ma tawdri kan da hekta ngah ke aning wa panga pamada hekta sat onjan laga taw ba khotpa du ma taw bi ga no yari gai thabak taw matam da plan tawraga ko aina si thabak se tawdi shi consequences se kani kana dumaina plan tawraga chatpiu haiba advice se card na pi ba ko coming to the affirmation cards, be assertive, peaceful, resolution, and compromise ko. Masay card explain taw wada siya where compromise se. Habi di isagi life ta 2023 gi February hay ba man sida pa very chilinaw singi damakta compromise taw da yada ba situation ko habi isa da mangza ba su lak pa ya bagi mong da su taw ba amadi compromise ta hodra har ga relation rom da solak ka da ba du matang matam yam yar ka ni ba ko. Adu ga matam da isa na yari gai February man sida di khana chaina ba gumba adagi mi ga mari nabagumba sigumba yarigai tawdana bahotnabiyu conflict kumba se yarigai peacefully resolve tawna bahotnabiyo ba yarigai peace se maintain tawna bahotnabiyo ba ko February mansida ko habdi saugatpa or kai haini isada sauningba nungaitабadagi khana chainaba mariatnaba sigumba se yarigai tawdana bahotnabiyu isagi moods and emotion control tawbiyu aduga situations singse yarigai peacefully compromise tawraga chatna bahotnabiyo ba duna isagi tungda kanaba lakani ba ko aduga be assertive ko be assertive hariba card chi matung ina mo confidence la yo positive oyo na mo haye do asagi isana tawriba thabak sida isana di confidence oibiyo isana isabu trust obiyo isana landa ma mafam da di lale hana di non jabadi aba na ko aduna any situation na may rise pa matam da positive oina laibiyo confident oibiyo isana isagi wakhalon na confidence thambiyo ko aduduga confidence lai hai taraga su ngasai ego gumana di mang than biganu every situation peacefully compromise taraga resolve tawna bahotna biyo haba men advice sung phange bako aduna 2023 ja kitang manageable oiba mawong da di leiba khara wat kani aduna manage tawna na bai sai sai side gi phazna hotna biro aduga overall ani po matam na di yamna productive oiba phama man amani haina describe tawai bako pal egi damak ta di so pal egi reading se February gi oina sida loire sidagi loba yaba general advice lotion biraga mathanggi reading amuk ngai minnarase ngasi gi oina di pile A gi oina thank you for watching. Hey guys, so mathangda akoy pile B ko sige blue idol figure se natragana sige tarot deck se choose to be by chulinaw singi damakta akoy card se February man ki damakta kay kay like have do yung na ba card draw tawar se ko pile B gi. Knight of Pentacles, Two of Wands reverse, Knight of Swords, the Six of Pentacles reverse,
Three of Pentacles reverse ko. So pile B gidamagta major card sing pick tawba loiraba matungda akhoi hojik energy card amuk draw tawrse pile B khanbiriba ichilinaw sing gidamagta February month ki energy ko. Believe in the impossible. Aya. Card se pulap paithok na haba ai se tot taba kuirbra khangde card. Conclusions are within the reach hay ko aduka energy card se am tanga draw tawjake. Confidence is your key to success. Okay, sumaina energy card kaise lairaba matungda khoi 2023 ki February sida kari affirmation follow tawgadage haina affirmation card amu yengase ko pile B gi damakta. Forgiveness, perseverance, options. So pile B gi oina su card se khoi pick tawba loire. So kitang ngalhange tawba. Okay. So pile B gi oina card se pick tawba loire banina khoi pile B gi February month ki oiba reading se horse. First of all, February hariba mansida pile B oi biri be chilinaw sing se isagi thabak kumba kwa isagi career gumbada yam hena or focus oirakadabagi mong khar oye habdi isagi career gi oiba issues khar arise torok pi or career de hena importance pidaba job de hena importance pidaba yadaba matang matam gumba oirak pi February sida ko aduna isagi dedication focus sigumba mayam se job kumba career gumba na hena chatkibado ko habidi isagi personal life relationship or family or friendship or sigumba sida kaya ka hena matam gumba se piba ngamdaba isagi main focus main dedication je isagi job ko or isagi career gumba na hena chatba adugumbagi chatkadabagi mami uye ado trust the process haidi sigi man sida isagi kay haini matam se relationship kumbada kai thokpa ngamdre or family kumbada kai thokpa ngamdre haina pakhatpigano maramdi everything happens for the best ko aduna isagi job sida or isagi career sida sigi man sida haina focus pihalisa sise tungda isada kanaba khara piraknaba or tungda isada afaba khara oiraknaba oidoineba ko aduduna sigi February man sidi kitang tight schedule oiba busy schedule oiba aduguma month ama oini aduduna isa isana masagi kay haini isagi loinariba maruk mapang relations or family gumadasu isagi situation je understand tahonba ma mathau tai aduga isagi focus on dedication je yes job and career da leibada isana jingnaba tawiganu have advice se phagingeba ko mathangda February hariba mansida isaje isana tawba thabak kumbada doubts and limitations yam leijabado habdi thabak se tawrage na khalaga khongsa thangdok taragasu aibu si thabak se tawba ngamdoirane or si sibu complete tawba ngamdoirane adagi isana thabak ma tawrage khalakanda tungda chingthaba migumsu yarakpa habdi thabak tawminaraga dawriba masenduna isagi khong pairaga chingthaba itaba tawrakpa or isagi family gi issues or personal issues karana isagi thabak kumba tawgadaba ithau kharada ayat apan oiba adugumba kharsu thengnarakpa yaiduna matamse kay haini matang matam chana thabakse pangthokpa ngamdabagumba habdi tawgadaba thabaksina mayam ama leiraga kay haini matamse ifang phangdabagumba aduduga thabakse tawrage na hek tawba matamda amana mu yatsalakpa stuck tawrakpagumba aduga isana isada su thajabagumba confidence gumba se khara watpa adugumba su khara thengnarakpa yagadabagi mami uibako aduna isana thaba tawba matamda thaba ama tawba matamda anauba thabak amana distract tawdanaba yarige hotnabiyu prioritization do ai si thabaksina hena important oi habdo sort out tawbiyobako aduduga thabakta focus tawbiyo aduga isana isada confidence leibiyo trust tawbiyo habse card animakna advice pirinebako mathangna Knight of Swords hariba card che tholeba so Knight of Swords hariba card gi matungna February hariba mansida pile B oibiri bai chiru naw singje life ta drama khara thengnagadoriba drama khara thengnagadori habadi isana sukhan khaludaba mioi kharana isada kai haini some like emotionally isada awabagumba pirakpagumba emotional torture khara pirakpagumba
adagi isana tawjaruba thabakto kai haini mina singthanabidabagumba or isana yamna thajaruba mioi kharana isagi tungda backbite tawrambagumba adumaina some habidi example ni goina vijay life se some isana expect tawdaba drama khara experience tawdari book of February haiba mansida duna isana adugi damakta prepare tawraga leibiro aduga 2023 gi February haiba mansida palbi oibiri ba ichil naw singse isa isana hanadagi planning tawraga lakpa thabak or thabak ma taw matamda plan tawraga tawbugumase oithokpada khara wagani ba maramdi dum plan tawraga thamba thabakse limitations kumba adagi ayat apan gumba or doubts kumba dum mayam amana surround tawraga leini haidana ko aduna February month sida tawgadaba thabak singsidi planning tawdabida ko ngahaki isagi wakhalda si tawbana fare kaina khalakpada adudo risk lawsalaga dum sasat pangthokpiyo na hayaba aduduna hena better option or better choice organi ba maramdi planning tawraga leiragadi as IC bu tawgidrane or sisina mangjar adi kamai tawni sina kana artadi kamai tani adumaina da khallingai da dum matamse haugi mana hanba procrastinate tawbane henba adugumba khara dum thengnarakani bako aduna February month sidadi impatient di oibiganu careless di oibiganu du taragasu isagi ngahaki thakno isada pharakpa wakhal isada pharakpa vibe to drive to ko aduda pharakpa ithilduna adum thabak to pangthokpiyo aduduga risk lawbada su dum khara kidaba tambiyo risk lawbasna isagi tungda hoi loinamakta risk law habani ante but risk lawba yawa famna dum risk lawbiyo aduga isagi tungda dum kanaba orakpa yai haine bako so makha tarakpo ina February month kidamagta advice se 6 of Pentacles reversed 3 of Pentacles reversed ko so ahanmada 3 of Pentacles reversed na kay describe tawge hamatamda February hariba month sida kay haini palbi oibiri ba ichil naw singse isagi level dagi kitang hanthamami level dagi kitang hanthama means isana kitang senior oiba isagi makada isagi junior oina leiba mioi kharana or isana sembirakiba mioi na bu oiro or isana mateng pangkiba mi na bu oiro isagi tawbimal khangtaba or isagi against the moiga isaga se competition oina ga urakpado habdi moigi mateng pangkiba moigi hotnabirakiba duguma mayamdo kemta udabida isagi against the chatlaga isada competition oina ga competition gi tapta ga torakpa adagi isagi phattana ba isagi mangjana ba torakpa and then isagi haraute amba moment na mayarpa matamda thugaina ba hotnarakpa gumba or isagi haraute amna leijariba situation kharada mood destroyer oina changpa gumba dugumba khara torakpa yabai chances laiba ko aduna mi loina batina matamda haina sina loina beauty na bio duduga mi khodimak easily hekta trust tawbiganu haiba advice se phangeba ko February month ki oina mathangna 6 of Pentacles hariba card reverse ta thole e so sigi 6 of Pentacles hariba card reverse na sida so mug describe taweba card na habidi isana di mi gi damakta ko February month sida mateng se ang pangbiba habidi mi du gi damakta si tawdana ba or mi ama khakina traga su mi am gi damakta sima tawbige sima mateng pangbige or mo na ingon mateng ama hanga ise ai pangna na buhat nage kana isagi side gi angamba level do hotnaraga isana thadariba kindness or isagi effort to gi return se piraktaba isana hotnariba mayamdo singthana bagi mahutta isana hotnariba do kay haini pendabagi mongna tawrakpa adagi isagi hotna zamando lemna mangbugumba or isana kainoma pangthok charuba thabak ama se kaishulaita naga lawbi bagumba kwa adugumba khara dum isana thadariba effort ki equal return phangdaba isana afama tawbiruraga mina lana ukibagumba adugumba khara su thengnaba yai aduna strong minded oina lainanaba hotnabiyo miduga manaraga isana mateng pangobo miduga misagi effort to khangmidrena manaraga mogi level da kumtharaga saugadaba natte ko aduna mi khudimaki karma lei aduna isana isagi side gi tawam thokpa tawraga mi khudimak pu easily trust tawba yade aduga isagi limit ki wangmada mi gi mateng pangthoke haina su hotnabiga noba ko isagi limit ta leibiyo ha advice su phange bako makha tarpo ina energy card se pire energy card sida first of all February month sida yariga isana tawba thabakta confidence lebiyu risk lawba ki biganu haidu ko maramdi isana confidence leriga isagi thabak kumba je mai pakpagi chances or possibilities se hena wangdoi ba aduna February month sidi yariga pile biyo be chilina sinse confidence lebiyu isa da yariga confidence adum loinaraga lebiyu ko aduduga believe in the impossible haiba so believe in the impossible haisina February hariba month se isana khanjaramba reality ga khetnaramba adagi isagi against chatpana helakpagumba or isana hotnajabagi equal return phangdabagumba adugumba khadi yarpa ya haidana kwa adugumba singda yarpa matamda aigi life se better orakini ko situation je better orakini ko haina dum believe tawbiyo ba haidi matangna matamda yaraktada situation khara face toraga su give up tawge khanmiga nu adum isana like afaba orakini haina believe tawbiyo haiba kwa aduga conclusions are within the reach say February hariba month sida
थोक पे याबे इशू और इंसिडेंट अफाबो ओइगेरा फत्ताबो ओइगेरा फेब्रुआरी मंथ से दम कंक्लूजन सु दम पुगिना बहुत ना बियो मरम दि कंक्लूजन से इंसिडेंट अमा थोक मतम ना कंक्लूजन दु सु दम लैरमगनी बको मनाक नकना अदुना इसाना फेब्रुआरी मंथ से दा हराव इंसिडेंट अम थोक ओइगेरा नुंगाइबे इशू अम थोक ओइगेरा और अवाबा फत्ताबा और नुंगाइतबे इशू अम थोक ओइगेरा इशू दो खुदक खुदक ता कंक्लूजन पीना बहुत ना बियो हाबा एनर्जी एडवाइस सु फंगिने बको affirmation card के ओइना forgiveness perseverance and options. So first of all, February month sida isada lalakpa akairakpa or isagi tawbimal khangaba miyoi kharadi dum thainarani na haire tawbadabu isadi yarigai mi se kai haini isada soiragasu lalagasu moido sumai tawa mi niko hadidi khangjallaga kai haini grudge kumba hol tawraga leibigano ba dum moina soira asu lala asu forgive tawba tambiyo ba maramdi isana grudge hol tawraga leraga moida revenge tawraga kanabam se kaisu leiroi ba ko aduna isana SC gi misini sumai tawi ko habidum madi khangjallaga any situation da any jaga da mi se forgive tawthokpa ngamna bo hatna biyo ba ko aduga February month se hoi yam ka haina smooth oiba month ti oide adui taraga su khangma kan biyu ngai ba kan biyu adu isagi hotna jaman khudimang hekta free da mangi doidi nate afaba return adum matang na matam na purakani ko aduna khangma kan biyu ngai ba kan biyu aduga February month sida hotna ki basing se lem na mangi haina khanbi ganu adum khangma kan bagi ngai ba kan bagi afaba results adum lakani ba ko matang na matam dum purakani aduna sagi forgiveness to zu halai biyu aduga khangma kan biyu ngai ba kan biyu haba affirmation advice phangine ba mathangna option sariba card che thole sigi card chi matungina February hariba manchida pile bi be chile now singi mangda thaba ma taram dai da option je myam adum tholakani ba habdi ai si thabak se tawge na khalaga su option ani hum tholakpa or thabak ma cha gera chaw boy gera option je khara dum myam tholakani ba ko ado option sing du dagi sana nga sagi khwaidagi better option to choose tawa matamda mi gi opinion hangbi ga no ba habdi thaba ma tawdore ne mi ngona ta thong tasin je yari ge February manchida di tawbi ga no ba ko adum isana si phai or sina he na phani na khanja ba jaga do adugi option do ina choose to biyo haba affirmation advice se card gi phangine mo ko so pile bi goina so February go ba reading se matang side solution jarage stagi lawba ya ba general advice option biraga matang reading among I minare se ngasi goina di pile bi so thank you for watching.